Hello, my YouTube family. Mayam boy ki channel ase taram nokchari. Ngasi jo anawa video puduna laksare. Ngasi ki video asidi aloo paratha hujarake. Yam laina yumda kamaina hogadage haibado ai mayam da yang hanjarake. Mayam video se loi foyang minase. Ai yam se tengkot ani laujare. Sida laijare. Sise fazana isinga tawraga thitpirase. Isingse akoina ahanbada hekta yamna hijanbiroise khara khara khiaga totpiseba. Yamna fazana totpirase. Aduga akoina isingse hapa matamda yamnasu kalhandabida yamnasu tholhandabida hapkadoine. Yamna kankhagasu tanse kaidoine aduga yamna thotkragasu kaidoine. Aduga sida akoigi ghee natraga refined oil se khara hapirase thottaba helani sina masa se thungna totpira matungda yam se akoina phi natraga akoigi makhum ama kup rest tawraga thambikhrase. Aloo se boil tawi horase fazana sengna khoktok piraga sengna samthok pirase. Mayam aigi video sibu skip tawdana yengbiyo aduga like tawbiramo subscribe tawdriba ichilinaw singna subscribe tawsanbiramo. Cooker ama laujare cooker sida hapchallaga chidoina kamjarage. Gas on tawraga aloo se kamthokpirage aduga aloo se kamba ngaiboina mage hapkadaba machal haibadi maroi fadigom sembi horase. Akoina fadigom se soiba matamda yamna kupna soibise pauhangumse aduga akoina tilau se soiba matamda so yariba makai kuphanbise natragadi horen takpada phaugalaktoine. Moro atekpa khara ama soijare sida laijare. Cooker so kame aloo si mulle aloo si thangthajarage aduga fazana namkhai birage. Akoina namkhaiba matamda fazana munna mafon tana namkhai bise natragadi machet machet yawragadi horen takpada yawraktoine. Sida akoigi masla hapi horase haldi powder khara ama aduga maru marang khara ama aduga morok khajiktang amaga aduga thum khara amaga hapirase. Aduga fazana totpise machi machi sadanaba yaktanaba fazana thungna totpise. Aduga sigi mathaksida tilau aduga fadigom morok loina hapchanbi horase. Maroi fadigom hapaba matungda so fazana totpirase aloo siga. Sise side amada muk thambikhrase aduga ngasai tan ametpado muka lauthokjare aduga haifetang amuka metpirase. Aikoina kayam chawhanninge haibado pisto sadokpirase. Aduga yamna fazana kaidanaba crack chattanabagi maongda fazana tabirase bako. Takthokjarage ahanbagi khutaksidi adum normal khutakne yamna pahandragasu yai. Adum mayamna akoigi tan haubada takpadagi niyom da adum normal da takpirase.
ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯃꯨꯟꯅ ꯌꯦꯡꯕꯤꯁꯦ ꯂꯧꯈꯠꯆꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯄꯥꯛꯁꯤꯗ ꯈꯨꯠꯁꯦ ꯀꯣꯟꯊꯔꯒ ꯀꯨꯠꯍꯜꯂꯒ ꯇꯟꯁꯦ ꯀꯨꯠꯊꯜꯂꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯛꯁ ꯇꯧꯈꯤꯕ ꯑꯂꯨꯗꯣ ꯍꯥꯞꯄꯤꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯕꯁꯤꯗꯅꯦꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯆꯤꯟꯁꯤ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯑꯀꯣꯏꯕꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯨꯖꯟꯕꯤꯁꯦꯕꯀꯣ ꯄꯥꯏꯖꯟꯕꯤꯁꯦ ꯁꯤꯗ ꯀ꯭ꯔꯦꯛ ꯆꯠꯍꯟꯕ ꯌꯥꯗꯦ ꯐꯖꯅ ꯄꯥꯏꯁꯟꯕꯤꯒꯗꯧꯅꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ sida akhoi kathok pa yaurise sigise loina paisallaga kathoan bayade sise kathoragadi sida loina manungi singse tholaktoine boko takpa matamda sise fajana pairaga sembi hause boko nuga tung sida akhoi khuchina yamna tapna akhoi gi alu se side akoi basida loina chenthokna bai damakta chmaina tapna paibi rase boko nuga yam sida sumaina napi rase takpi rase takpa matamda akoina tunga manga indaba round loina chatpi seba round loina chatlagadi akoigi alu se side sida loina thungna chenthok kidoine bako aduna lai khidoine aduna machi da adi mayai da leibdu oiroba si side sida loina yaudoine bako round gi type ta takpi ba manga tunga khata inbi ta bako na aina illiba sumaina side round loina inbi se bako aduga akoina takpa matamda yam kanna ahanbada alu haptringai gi takpa adumaina takpa yade tapna takpi doini ko na tapna namdoine kanna namba yade yengo fajarabre yengo kaisu kaidre next ta amamuk takpagi yenghanjarake bako ado sigisisu ahanbagi takpasidadi manarni duga sise ngasagi machansingdo hapirase khupakse haifet kon tharap tawraga kulhallaga hapirase bako aduga sigi mapan singse akoina ngasagi adumaina ahanbe adumaina paijanba hairoi hairagasu sumaina akoigi khutsa ani gi maraksida hapchanbirani aduga machin jingje sumaina paijanbiba aduga maton yam arembase lauthokpikiba aduga akoina takpa matamda kanna takpa yade kanglapna tapna sumaina tapna round da takpise takpaso loisanjare adadi khang amuk thangatlaga paratha hujaraage paratha se onthoktringaida gi natraga refine oil se akoina akoiba mapan sida khara haibirase aduga mathak sida so khara haibirase mayam hotel da pesa mayam hundokpagi mahutta yamna laina yumda matam ichangdana hauba yabane mayam so try tawraga yengbiyo isada so healthy oiba aduga akoina khabai ama pairaga sumaina mathaksida tapna nambise kanna namba yade khara tapna sumaina tap nambise mayamna paratha hoba yamna lui haina khanbado khanbiragano mayamna aigi video se hobdagi loi fau yengbiyo aduga lai de dum khangbiragani aduga isa so try tawraga yengbiyo yamna so haubani
ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ, ꯑꯩ ꯂꯧꯊꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯃꯨꯛ ꯄꯔꯥꯊꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤꯁꯤꯁꯨ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯇꯧꯕꯤꯔꯁꯦ꯫ ꯊꯥꯎꯁꯦ ꯑꯀꯣꯏꯕꯁꯤꯗ ꯐꯖꯅ ꯍꯩꯕꯤꯔꯁꯦ, ꯑꯗꯨꯒ ꯃꯊꯛꯁꯤꯁꯨ ꯑꯃꯨꯛꯀ ꯈꯔ ꯍꯥꯞꯄꯤꯔꯁꯦ꯫ ꯃꯌꯥꯝ ꯄꯔꯥꯊꯥ ꯍꯧꯕ ꯂꯣꯏꯁꯤꯟꯖꯔꯛꯑꯦ꯫ ꯄꯔꯣꯊꯥꯁꯦ ꯐꯖꯅ ꯈꯥꯏꯗꯣꯛꯑꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯃꯥꯒꯤ ꯃꯁꯥꯂꯥ ꯑꯂꯨꯁꯤꯡꯁꯦ ꯐꯖꯅ ꯑꯀꯣꯏꯕꯁꯤꯁꯨ ꯐꯖꯅ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯁꯤꯗ ꯂꯩꯖꯔꯦ, ꯑꯀꯣꯏꯕꯁꯤꯁꯨ ꯐꯖꯅ ꯊꯨꯡꯅ ꯌꯥꯎꯔꯦ, ꯌꯥꯝ ꯐꯖꯔꯦ꯫ ꯁꯤꯗ ꯂꯩꯖꯔꯦ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯦ, ꯎꯕꯗ ꯍꯦꯛꯇ ꯆꯥꯅꯤꯡꯒꯗꯕ ꯄꯔꯣꯊꯥꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯄꯔꯣꯊꯥꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯁꯦꯠꯇꯣꯛꯑꯒꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯅꯤ, ꯌꯥꯝ ꯐꯖꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯂꯤꯃꯟ ꯑꯆꯥꯔꯁꯤꯗ ꯑꯣꯏꯅ ꯀꯣꯠꯂꯒ ꯆꯥꯖꯔꯒꯦ꯫ ꯁꯤꯗ ꯂꯩꯖꯔꯦ, ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯕꯥꯏ꯫